Hamda, good afternoon. Mayamda ate kakai sing sir mayamda su. Ado samna zoom handaki competition sita hana phajana akhoi gi wagi ba khot ki ba changi ba dum doya han haurage. Adi ko na dum magi khara matek tungi waina gym se kamaina haugi na do zum lake ba. Ado maram se haidi gym gi se fitness akhoi se gadi kayai nupa macha sing se num sandagi tobam se khangde ba ado aina jari ngai kari mongda push to sige khosige in ba se sanabai se adoi akhoi gi gym se hajiki moi gi akhoi na hajik chalaga compete tawriba myam se moi gi gym si tonga le ba moi gym se tonga le aidi akhoi gi moi se namu 3 tola 4 tola gym ni Delhi Bangalore Mumbai Goa haibasi moi di tonga le moi di pesa se ai se wadram ne ba pirage sanarage moi chalui se Singapore Dubai kai dumba tension leitaba mi ngatane ba ado aisu do prepare oiraga karimong da sillaga karimong da chatsira kamai tawsira haina khala ate moi coach si loi foreign gi ngatani ko ado handaki se di ai akhoi myam changaga aidi myam aidi aigi gym gi member khara ai thanda da ngamoi ade aigi marup khara moi da liraga moi na su mateng khara pangaga adugai handaki sidi myam gi khara pesa su chawnga change ko adum myam sena hairo gadi aise Facebook ta su hairo aigi group ta su hairo WhatsApp ta su hairo pesa gi maram da palli haina khalam gane ba se panda ja da bane haidi aisu hana nauna body building se hauge jawge khanbada khangninge ba pesa ji kamai changi ba kya changi ba adui khangade sinba jai na ko adoina hai maram se di moisu ingang sing se hawalaga changagadi o somai chang bore somai tor khang na ba idea do haijawani ko ado dum pesa changi khangadi o semi se sport sani na tungda mateng toning bambi thulak pa jai ram changi do maram da suni ado pesa se dum akhoi gi jaringai di alik pi da dum lakh manga tor ti change handaki se ga haidi nongmagi chabai kharcha se lisingama diet se cha doi ni ba jen de jerum dagi phutlaga namna ado gai ahobagi namna ai se moi gi hande ai moi se follow tawi khara kangu sing akhoi na je khane doi se akhoi gi dum ai san dak se illaga khoi sumba gym se su ngammi ate akhoi gi mitei gi gun nama leina manungda mitei gi haidi aina competition amu thadokte akhoi gi fitness ki expo airo Delhi Kolkata dum challe ba jengthoi kana ba progna ba khoi ngang sing gi kana ba ai hai ngamna ba ne ade moi mathang chalasu ai oja sing do khangnaraga moi wari suna su sunan ba photo kap dumba chabu chaladi aidi ikai be thado gane ado tawre ado chahi khudingi ajiki competition chala kholaga ado handak sedi kenom di hena tawge aina haidi ura ne ko tawba yara mane matang se chara mane na ko aloi ba do gai handaki prep se ga dum ai gi su site ta leire ado chapa khuding competition chapa khudingi Kolkata su mamang chahi chapada mayang amana engonda makte kari jam ni khang moi do khoi body building gi line Kolkata mayang dona Manipuri macha lak pra ba do manung da engonda kedom phawe ba haidi os moi jingning se mitei macha wai mane ne haidi tongan ba ma le ba mitei gi gun ye ma ngam da po da ma le ado ai su handak se ngambra to ngambra khotpa jenga ado kai soidana ba ko Manipur de soina akhoi coach ama aina ngangnare manaraga ne maigi moigi adu su kari chatna bi ai su khangauge khologe maga somai tanaraga kari pijaba kari chaba komai exercise toba adai do mai oiraga ahanba liroga di khoi Mumbai da han chalui ko ado Mumbai chatpada ahanba Mumbai se ga kharcha se lakh ani makhai loire chaba khotpa chatpa khotpa leiba ado gai akhoi registration mi amagi registration tobada alik pida 15 kunsa change ba magi competition jawbada ado Mumbai gi se na ahanba se keno tawi akhoi gi WNBF aina World gi Natural Body Building Federation ne ba ahanba purei ba ado poraga khoi di harau jai ba haidi natural hairaga ne body building na ani sui ama injection sui kapaga steroid kapaga ama natural akhoi jaw natural jum gi chinja khara cha dum khoi gi hidak vitamin gum khara cha ado gi pomi do handaki competition se ga moi keno to doi ba kari ai polygraph test ai se khoi gi mari marang hap toi ne ba mari marang hapaga akhoi gi kari hai ni dugai jengthokpa wari hangani nang jagibra chadibra ado panba khotpa leiragadi makse disqualified hoiba ado su haira chatai ba ado khoi di heite ado khoi di chadabni na dum pass tawdro mane chalure ba khamba ado daw jada bai bu ai pass tawre ba hu jawi ba doi doga makse fail ta holle ba makse jahol ndare ba Mumbai doga Mumbai de khoi tan thore
ꯑꯗꯣ ꯑꯩꯗꯤ ꯌꯥꯎꯔꯦ ꯑꯗꯣ ꯑꯩ ꯋꯥꯈꯜꯁꯦ ꯑꯩ ꯉꯥꯏꯍꯥꯛꯀꯤꯗꯤ ꯈꯟꯅ ꯂꯩꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯗꯤ ꯄꯣꯠꯁꯦ ꯍꯥꯏꯗꯤ ꯂꯣꯏꯅ ꯀꯥꯏꯔꯦꯕ ꯑꯗꯨꯏꯗꯨꯒ ꯑꯗꯨꯒꯁꯨ ꯍꯣꯞꯇꯣ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯄꯨꯜꯂ ꯊꯥꯗꯈꯤꯁꯦ ꯃꯊꯪꯗꯤ ꯑꯩꯈꯣꯏ ꯊꯥꯗ ꯉꯝꯃꯔꯣꯏꯕ ꯑꯗꯣ ꯕꯦꯡꯒ꯭ꯂꯣꯔꯒ ꯒꯣꯋꯥꯗꯨꯁꯨ ꯍꯥꯟꯅꯗꯤ ꯂꯩꯔꯤꯕ ꯑꯗꯣ ꯃꯝꯕꯩꯗ ꯉꯝꯃꯒꯗꯤ ꯃꯌꯥꯝꯗꯩ ꯑꯩ ꯑꯗꯨꯝ ꯀꯔꯤ ꯃꯇꯦꯡ ꯇꯧꯔꯒ ꯈꯣꯠꯂꯒ ꯀꯣꯝ ꯆꯠꯀꯦ ꯈꯜꯂꯝꯕꯗꯣ ꯍꯥꯏꯗꯤ ꯃꯇꯦꯡꯗꯨꯁꯨ ꯂꯧꯕ ꯌꯥꯔꯔꯣꯏꯕ ꯍꯧꯖꯤꯛ ꯑꯗꯣ ꯉꯝꯃꯛꯇꯕꯅꯤ ꯏꯀꯥꯏꯔꯕꯅꯤ ꯑꯗꯣ ꯂꯣꯏꯔꯒꯁꯨ ꯍꯜꯂꯒꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯑꯣꯡꯗ ꯑꯗꯨꯝ ꯏꯜꯂꯦ ꯌꯦꯡꯉꯁꯦ ꯍꯥꯏꯅ ꯏꯜꯂꯤ ꯑꯩ ꯇꯦꯟꯁꯟꯗꯤ ꯑꯩꯉꯣꯟꯗ ꯋꯥꯡꯉꯦ ꯑꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯃꯄꯥꯟ ꯊꯣꯛꯄꯁꯨ ꯃꯤ ꯑꯗꯨꯝ ꯍꯪꯅꯩ ꯅꯣꯛꯅꯩꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨ ꯂꯣꯏꯔꯒ ꯕꯦꯡꯒ꯭ꯂꯣꯔꯁꯨ ꯆꯠꯂꯦ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯗꯥꯎꯖꯥ ꯍꯥꯏꯕꯨ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯗꯤ ꯀꯣꯆꯁꯨ ꯃꯥꯁꯨ ꯂꯥꯛꯑꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯐꯪꯅꯔꯦ ꯑꯗꯩ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯣꯏꯒꯤ ꯃꯅꯥꯎꯄꯥꯁꯤꯡꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯍꯣꯇꯦꯜꯒꯤ ꯄꯩꯁꯥꯗꯤ ꯈꯔ ꯇꯤꯡꯈ꯭ꯔꯦ ꯑꯗꯨꯒꯩ ꯑꯗꯨꯝ ꯗꯨꯒꯩ ꯄꯨꯕꯒ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯀꯥꯡꯕꯨꯅꯅꯦ ꯑꯗꯨꯝ ꯍꯥꯏꯔꯦ ꯅꯣꯏꯒꯤ ꯍꯛꯆꯥꯡꯁꯤꯗꯤ ꯋꯥꯔꯜꯒꯤ ꯀꯟꯗꯤꯁꯟꯅꯦ ꯃꯣꯏ ꯑꯗꯨꯝ ꯅꯣꯏ ꯉꯝꯃꯅꯤ ꯍꯥꯏꯔꯛꯑꯦꯕ ꯑꯗꯣ ꯃꯝꯕꯩꯗꯤ ꯀꯩꯅꯣ ꯇꯧꯈꯤꯕꯅꯦ ꯑꯗꯨꯒꯩꯗꯤ ꯀꯤꯅꯗꯤ ꯑꯩꯗꯤ ꯑꯗꯨꯒ ꯌꯥꯝ ꯆꯠꯂꯨꯗ꯭ꯔꯦꯕ ꯍꯧꯖꯤꯛ ꯈꯔ ꯀꯤꯅ ꯂꯩꯔꯝꯃꯦ ꯑꯗꯣ ꯃꯣꯏꯗꯤꯅ ꯍꯛꯆꯥꯡꯁꯦ ꯐꯖꯩ ꯈꯣꯠꯆꯩ ꯈꯣꯠꯂꯤ ꯍꯥꯏꯅ ꯑꯗꯨꯒꯩ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯝꯃꯛꯄ ꯈꯣꯠꯄ ꯍꯧꯔꯦ ꯑꯗꯨꯒꯩ ꯇꯣꯞ ꯂꯧꯔꯦ ꯃꯥꯒꯤ ꯑꯣꯄꯦꯟꯗ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗ ꯀ꯭ꯂꯥꯁꯤꯛꯇꯁꯨ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯃꯝꯕꯩꯗ ꯇꯥꯟꯊꯣꯔꯛꯄ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯣꯏꯁꯦ ꯃꯥꯒꯤ ꯁꯥꯇ꯭ꯔꯁꯨ ꯂꯥꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯃꯣꯏꯗꯤ ꯐꯥꯎꯔꯦꯅ ꯂꯩꯅꯤꯀꯣ ꯑꯗꯨꯝ ꯃꯥꯒꯤ ꯐꯠꯇꯕ ꯉꯥꯡꯕ ꯃꯥꯏ ꯁꯥꯇ꯭ꯔꯁꯨ ꯂꯥꯛꯏ ꯑꯗꯣ ꯃꯥꯏ ꯁꯥꯇ꯭ꯔꯗꯣ ꯁꯦꯀꯦꯟꯗꯥꯔꯤꯅꯦꯕ ꯃꯥꯁꯨ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯇꯥꯟꯊꯣꯛꯏꯗꯣ ꯑꯗꯣ ꯑꯣꯖꯥꯁꯨ ꯂꯥꯛꯑꯦꯕ ꯑꯗꯨꯒꯤ ꯐꯦꯗꯔꯦꯁꯟ ꯃꯥ ꯇꯣꯉꯥꯟꯅ ꯇꯧꯏꯅꯤ ꯃꯣꯏꯁꯨ ꯂꯥꯛꯏ ꯃꯣꯏ ꯈꯨꯠ ꯁꯣꯛꯅꯒꯦ ꯑꯩ ꯁꯣꯛꯅꯈꯤꯗꯦ ꯑꯗꯣ ꯑꯗꯨꯝ ꯃꯣꯏꯅ ꯑꯗꯨꯝ ꯄꯥꯎ ꯐꯪꯉꯝꯃꯅꯦꯕ ꯔꯤꯖꯜꯗꯣ ꯃꯣꯏ ꯇꯥꯟꯊꯣꯛꯏ ꯃꯤꯗꯣ ꯑꯂꯥꯏꯕ ꯅꯠꯇꯦ ꯈꯪꯉꯝꯃꯅꯦꯕ ꯃꯥꯏ ꯑꯉꯥꯡꯗꯣ ꯄꯤꯖꯔꯤꯗꯣ ꯃꯣꯏꯗꯤ ꯁꯤꯡꯒꯥꯄꯨꯔ ꯗꯨꯕꯩ ꯁꯥꯟꯅꯕ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯃꯣꯏꯗꯤ ꯐꯥꯎꯔꯦꯅ ꯃꯁꯥꯟꯅꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯣ ꯀ꯭ꯂꯥꯁꯤꯛꯇꯁꯨ ꯄꯤꯖꯔꯦ ꯍꯧꯖꯤꯛꯀꯤ ꯃꯥꯏ ꯁꯥꯇ꯭ꯔꯗꯣ ꯑꯗꯩ ꯁꯦꯀꯦꯟꯗꯁꯨ ꯑꯗꯨꯝ ꯑꯗꯨꯁꯨ ꯄꯤꯖꯔꯦ ꯑꯗꯣ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ 1-1 ꯇꯥꯕ ꯃꯁꯦꯟꯗꯁꯨ ꯖꯩꯈꯥꯏꯅꯕꯩꯅꯦꯕ ꯑꯩꯒꯤ ꯍꯥꯏꯠꯀꯤ ꯀꯦꯇꯥꯒꯣꯔꯤ ꯑꯩꯒꯤ ꯋꯦꯠꯇ ꯃꯤ 10 ꯂꯩꯔꯦ ꯃꯣꯏ ꯃꯁꯦꯟ ꯖꯩꯈꯥꯏꯅꯔꯅꯤ ꯃꯥꯒꯤ ꯍꯥꯏꯠꯁꯦ ꯈꯔ ꯑꯩꯉꯣꯟꯗ ꯋꯦꯠꯂꯤ ꯃꯥꯒꯤ ꯀꯦꯇꯥꯒꯣꯔꯤ ꯃꯤ 10ꯒ ꯃꯥꯒ ꯖꯩꯈꯥꯏꯅꯔꯅꯤ ꯃꯥꯏ ꯀꯦꯇꯥꯒꯣꯔꯤꯗ ꯃꯥ ꯐꯥꯔꯁ ꯑꯩ ꯀꯦꯇꯥꯒꯣꯔꯤꯗ ꯑꯩ ꯐꯥꯔꯁ ꯁꯥꯔꯒꯤ ꯀꯀꯥꯒꯤꯅ ꯃꯥꯏ ꯐꯥꯔꯁ ꯑꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝꯃꯨꯛ ꯖꯩꯈꯥꯏꯅꯗꯣꯏꯅꯤ ꯐꯥꯔꯁ ꯃꯁꯦꯟꯃꯨꯛ ꯐꯥꯔꯁ ꯀꯅꯥ ꯇꯥꯒꯦꯅ ꯑꯗꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯐꯥꯔꯁ ꯇꯥꯔꯛꯏꯅꯦꯕ ꯑꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯍꯨꯝꯅꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯄ꯭ꯔꯥꯏꯁꯁꯦ ꯀꯩꯅꯣꯁꯦ ꯐꯖꯔꯕꯅꯦꯀꯣ ꯃꯉꯣꯟꯗꯗꯤ ꯒꯣꯋꯥꯁꯦ ꯆꯠꯄꯩ ꯄ꯭ꯂꯥꯅꯤꯡ ꯊꯝꯗꯦꯕ ꯍꯥꯟꯅꯗꯤ ꯒꯣꯋꯥꯅꯦꯕ ꯑꯗꯣ ꯃꯝꯕꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯕꯦꯡꯒ꯭ꯂꯣꯔꯗꯩ ꯍꯜꯂꯒꯦꯅ ꯑꯩ ꯒꯣꯋꯥꯒꯤꯁꯦ ꯃꯉꯣꯟꯗ ꯍꯥꯏꯗ꯭ꯔꯦ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯗꯣ ꯂꯣꯏꯔꯒ ꯑꯃꯨꯛ ꯒꯣꯋꯥ ꯆꯠꯇꯣꯔꯦꯅ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯗꯨꯒꯩ ꯅꯤꯅꯤ ꯍꯨꯝꯅꯤ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯖꯤꯝꯗ ꯆꯠꯂꯦ ꯑꯗꯨꯒ ꯇ꯭ꯔꯦꯟ ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯇ꯭ꯔꯦꯟ ꯒꯣꯋꯥꯗꯩ ꯐꯥꯔꯦ ꯒꯣꯋꯥꯗꯩ ꯐꯥꯔꯒ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯋꯥꯠꯄꯩꯅꯤꯀꯣ ꯍꯥꯏꯗꯤ ꯅꯠꯇ꯭ꯔꯗꯤ ꯀꯦꯇꯒꯣꯔꯤ ꯃꯌꯥꯝ ꯇꯧꯕ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯗꯣꯃꯤꯅꯦꯟ ꯇꯧꯕ ꯌꯥꯏꯑꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯗꯩꯗꯤ ꯍꯦꯟꯅ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯑꯅꯤꯗ ꯇꯧꯔꯦ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯡ ꯍꯛꯆꯥꯡꯁꯤ ꯏꯍꯦꯟ ꯍꯦꯜꯂꯤꯅꯤ ꯃꯣꯏꯁꯦ ꯆꯍꯤ 3-4ꯗꯩ ꯁꯥꯟꯅꯔꯁꯨ ꯅꯣꯡꯃꯒꯤ ꯗꯥꯏꯠ ꯃꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯑꯂꯤꯛꯄꯤꯗ ꯑꯩꯈꯣꯏꯗꯗꯤ ꯖꯥꯝ ꯆꯪꯉꯕꯅꯦ ꯂꯥꯛ 5 ꯍꯥꯏꯁꯦ ꯃꯣꯏꯗꯗꯤ ꯂꯥꯛ 50 ꯍꯨꯟꯗꯣꯛꯑꯕꯅꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯊꯥꯗꯩ ꯄꯣꯠꯇꯣ ꯑꯩꯈꯣꯏꯗꯤ ꯖꯥꯝꯃꯦꯅ ꯏꯜꯂꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅ ꯑꯃꯨꯛ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯊꯥꯗꯩꯁꯦꯒ ꯂꯤꯛꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯦꯆꯤꯞꯃꯦꯟꯗꯣ ꯐꯪꯉꯤꯅꯦꯕ ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯅꯨꯄꯥ ꯃꯆꯥꯒꯤ ꯍꯛꯆꯥꯡꯁꯤ ꯎꯕꯗ ꯉꯥꯎꯔꯦ ꯍꯥꯏꯗꯤ ꯀꯔꯤꯒꯤ ꯃꯑꯣꯡꯗ ꯍꯛꯆꯥꯡꯅꯣ ꯄꯣꯔꯛꯏꯁꯦ ꯍꯥꯏꯗꯤ ꯐꯖꯃꯟꯗꯅ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯄꯤꯔꯦꯕ ꯁ꯭ꯇꯦꯟꯗꯔꯠ ꯑꯩꯈꯣꯏ ꯆꯠꯂꯨꯔꯗꯤ ꯃꯣꯏ ꯃꯁꯦꯟ ꯑꯗꯨꯝ ꯃꯣꯏ ꯐꯥꯔꯁ ꯇꯥꯟꯅꯔꯦ ꯃꯣꯏ ꯉꯝꯃꯦ ꯂꯩꯔꯤꯅꯦꯕ ꯑꯗꯨꯃꯥꯏꯅ ꯂꯩꯅꯗꯣꯏꯅꯦꯕ ꯑꯗꯣ ꯂꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯗꯨꯒꯅ ꯑꯃꯨꯛ ꯆꯥꯎꯏ ꯑꯥꯏꯁꯤꯌꯥꯟ ꯒꯣꯋꯥꯁꯤꯅ ꯑꯃꯨꯛ ꯆꯥꯎꯏꯀꯣ ꯑꯥꯏꯁꯤꯌꯥꯟ ꯒꯣꯋꯥꯁꯤꯅ ꯑꯃꯨꯛ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁט ꯑꯣꯚꯔꯑꯣꯜꯁꯤꯒ ꯑꯃꯨꯛ ꯃꯤ 10ꯃꯨꯛ ꯁꯨꯅꯤ ꯀꯦꯇꯥꯒꯣꯔꯤ ꯑꯩꯈꯣꯏꯒꯤ 30+, 40+, 35 ꯏꯉꯥꯡ ꯑꯅꯧꯕ ꯂꯣꯏꯅꯃꯛ ꯁꯨꯔꯒ ꯑꯗꯣ ꯑꯃꯨꯛ ꯅꯝꯕꯔ 1 ꯇꯥꯔꯛꯏꯅꯦꯕ ꯂꯣꯏꯅ ꯀꯛꯊꯠꯂꯒ ꯑꯗꯣ ꯅꯝꯕꯔ 1 ꯇꯥꯔꯒ ꯃꯥ ꯄ꯭ꯔꯣ ꯀꯥꯔꯗ ꯑꯃ ꯐꯪꯉꯦꯕ ꯄ꯭ꯔꯣ ꯀꯥꯔꯗ ꯐꯪꯕ ꯍꯥꯏꯁꯦ ꯆꯦ ꯄꯤꯔꯛꯀꯅꯤ ꯅꯪꯒꯤ ꯄ꯭ꯔꯣ ꯀꯥꯔꯗ ꯍꯥꯏꯁꯦ ꯅꯪ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 1 ꯇꯥ ꯃꯁꯦꯟ ꯁꯥꯟꯅꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯅꯪ ꯄꯩꯁꯥ ꯐꯪꯗꯣꯏꯅꯦꯕ ꯑꯗꯨꯒ ꯑꯃꯨꯛ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯉꯝꯃꯦ ꯑꯗꯣ ꯉꯝꯃꯒ ꯑꯩ ꯍꯥꯏꯗꯤ ꯄ꯭ꯔꯣ ꯀꯥꯔꯗꯀꯤ ꯃꯁꯦꯟꯃꯨꯛ ꯄ꯭ꯔꯣ ꯃꯁꯦꯟ ꯁꯥꯟꯅꯗꯣꯏꯁꯦ ꯑꯃꯨꯛ 13,000 ꯃꯊꯧ ꯇꯥꯏꯌꯦꯕ ꯑꯗꯣ ꯏꯁꯥꯗ ꯂꯩꯔꯦ ꯅꯣꯏ ꯇꯧꯕꯁꯨ ꯌꯥꯏ ꯇꯧꯗꯁꯨ ꯌꯥꯏ ꯑꯗꯣ ꯁ꯭ꯋꯥꯏ ꯌꯧꯔꯒꯗꯤ ꯑꯝꯇ ꯑꯩ ꯆꯥꯟꯁ ꯌꯦꯡꯅꯤꯡꯉꯥꯏꯅ 13,000ꯗꯨꯁꯨ ꯑꯩꯅ ꯄꯨꯔꯦ ꯀꯅꯥꯝꯗꯤ ꯇꯧꯔ ꯈꯣꯠꯂꯒ ꯃꯊꯪ ꯅꯨꯃꯤꯠꯇꯩ ꯄꯤꯈ꯭ꯔꯦ ꯑꯗꯣ ꯄꯨꯔꯒ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯗꯥꯡꯁꯦ ꯉꯥꯏꯔꯦ ꯁꯣꯁꯦ ꯄꯨꯡ 3ꯗ ꯉꯥꯏꯔꯦ ꯑꯗꯣ ꯑꯩꯁꯦ ꯄꯨꯡ 10:30 ꯇꯥꯔꯛꯇꯣꯔꯦ ꯑꯗꯩ ꯒꯣꯋꯥꯁꯤꯗꯤ ꯑꯩꯈꯣꯏꯁꯤꯗꯤ ꯑꯍꯥꯟꯕ ꯃꯊꯪꯗ ꯁ꯭ꯇꯨꯗꯦꯟ ꯁꯨꯝꯕ ꯃꯣꯏ ꯆꯠꯂꯁꯨꯅꯦ ꯃꯣꯏ ꯋꯥꯔꯔꯣꯏ ꯃꯊꯪꯗ ꯍꯥꯏꯗꯤ ꯑꯋꯥꯕꯗꯣ ꯑꯩꯈꯣꯏꯅ ꯂꯣꯏꯔꯕꯅꯦꯀꯣ ꯒꯥꯏꯗ ꯇꯧꯕ ꯌꯥꯔꯅꯦꯕ ꯒꯣꯋꯥꯗꯩ ꯑꯩꯈꯣꯏꯗꯤ ꯋꯥꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯃꯣꯏꯒꯤ ꯇꯣꯉꯥꯜꯂꯤ ꯑꯗꯣ ꯄꯨꯡ 10:30 ꯇꯥꯔꯦ ꯑꯗꯣ ꯆꯥꯕꯒꯤꯁꯦ ꯃꯥꯛꯁꯨ ꯁꯣꯁꯨ ꯊꯣꯛꯇ꯭ꯔꯣꯕ ꯑꯗꯩ ꯍꯣꯇꯦꯜꯁꯨ ꯕꯟ ꯑꯣꯏꯗ꯭ꯔꯣꯕ
ꯑꯗꯣ ꯐꯔꯦ ꯑꯗꯣ ꯃꯇꯥꯡꯗꯨꯒ ꯑꯩ ꯃꯣꯏꯒꯤ ꯆꯥꯕ ꯑꯣꯏꯅ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯣꯆꯇꯨꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2ꯗ ꯍꯟꯗꯣꯏꯕ ꯖꯥꯝ ꯑꯃ ꯇꯧꯏꯁꯦ ꯑꯩꯈꯣꯏ ꯆꯦꯜꯂꯤꯁꯦ ꯈꯪꯉꯕ ꯑꯩꯅ ꯕꯦꯒꯁꯦ ꯄꯥꯏꯔꯒ ꯆꯦꯟꯒꯅꯤ ꯑꯃꯨꯛ ꯄꯣꯔꯛꯀꯅꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯖꯥꯝꯃꯦ ꯑꯗꯨ ꯇꯧꯏꯗꯣ ꯑꯩ ꯆꯠꯃꯟꯗꯅ ꯈꯪꯉꯦꯕ ꯍꯣꯔꯦꯟ ꯆꯥꯛ ꯂꯥꯝꯃꯛꯇꯣꯏꯁꯤꯗꯤ ꯀꯅꯥ ꯄꯤꯖꯅꯤ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩ ꯈꯪꯅ ꯂꯧꯔꯦ ꯆꯠꯂꯨꯔꯦ ꯑꯃꯨꯛ ꯁꯣ ꯍꯧꯔꯦ ꯑꯗꯣ ꯗꯥꯎꯖꯥꯎ ꯂꯥꯛꯄꯒ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯃꯅꯤꯀꯨꯃꯥꯔꯗꯨꯅ ꯂꯥꯛ ꯑꯃ 25,000ꯁꯦ ꯃꯥ ꯄꯥꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯒꯁꯨ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦꯕ ꯏꯊꯥ ꯊꯥꯖꯗꯅ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯗꯣ ꯂꯥꯛ ꯑꯃ 25,000ꯗꯣ ꯃꯥꯒꯤ ꯌꯨꯔꯤꯟ ꯇꯦꯁ ꯂꯧꯈꯤ ꯌꯨꯔꯤꯟ ꯇꯦꯁ ꯇꯧꯔꯒ ꯃꯥ ꯃꯣꯏ ꯆꯦꯛ ꯇꯧꯔꯅꯤ ꯊꯥ 3-4 ꯃꯇꯨꯡꯗ ꯔꯤꯖꯜ ꯊꯣꯛꯀꯅꯤ ꯍꯥꯏꯗꯤ ꯃꯥꯔꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯆꯥꯈꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯑꯗꯣ ꯁꯦꯡꯉꯒꯗꯤ ꯑꯗꯣ ꯃꯣꯏ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯗꯒ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯃꯛꯀ ꯇ꯭ꯔꯣꯐꯤ ꯐꯪꯉꯤꯅꯤ ꯅꯨꯡꯊꯪ ꯍꯦꯃꯔ ꯌꯥꯝ ꯐꯖꯩ ꯑꯗꯨꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯗ ꯑꯗꯣ ꯑꯩꯅ ꯂꯥꯁꯇ ꯍꯥꯏꯒꯗꯕꯁꯦ ꯁꯤꯗꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯅꯤꯀꯣ ꯃꯌꯥꯝꯗ ꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯂꯤꯛꯇꯛꯅ ꯄꯩꯁꯥ ꯆꯪꯉꯒ ꯉꯝꯃꯤꯁꯦ ꯃꯣꯏ ꯄꯩꯁꯥ ꯌꯥꯝ ꯊꯥꯗꯔꯁꯨ ꯈꯣꯠꯂꯁꯨ ꯁꯤꯗꯤ ꯃꯇꯝ ꯆꯪꯒꯅꯦꯕ ꯅꯣꯔꯠ ꯏꯁꯇ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯅ ꯇ꯭ꯔꯥꯏ ꯇꯧꯔꯁꯨꯅꯦ ꯆꯍꯤ 5, 6, 10 ꯑꯗꯨꯃꯥꯏꯅ ꯆꯪꯉꯤꯅꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯁꯤꯅꯤ ꯁꯤꯒ ꯑꯗꯨꯝ ꯅꯣꯏ ꯃꯊꯪꯗ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯌꯦꯡꯒꯅꯤ ꯑꯗꯣ ꯉꯝꯅꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯗꯤ ꯋꯥꯒꯤꯅꯤ ꯆꯍꯤ 4 ꯐꯥꯎ ꯑꯩ ꯂꯣꯟ ꯂꯧꯈꯤꯕꯅꯅꯦ ꯑꯗꯣ ꯂꯣꯟ ꯂꯧꯕꯁꯨ ꯑꯩ ꯍꯔꯥꯎ ꯍꯔꯥꯎ ꯄꯤꯅꯤ ꯍꯥꯏꯕꯗꯤ ꯑꯦꯆꯤꯞꯃꯦꯟꯁꯦ ꯌꯥꯝ ꯆꯥꯎꯕꯅꯦꯀꯣ ꯑꯗꯨꯅꯤ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯔꯦ ꯑꯗꯣ ꯑꯍꯥꯟꯕꯗ ꯑꯩ ꯑꯗꯨꯝ ꯐꯥꯔꯁꯇ ꯑꯩꯒꯤ ꯖꯤꯝꯒꯤ ꯈꯤꯇꯪ ꯃꯇꯦꯛ ꯑꯃ ꯋꯥꯔꯤ ꯂꯤꯔꯨꯔꯒ ꯀꯃꯥꯏꯅ ꯍꯧꯒꯠꯂꯤ ꯍꯥꯏꯔꯒ ꯖꯤꯝꯁꯦ ꯑꯍꯥꯟꯕ ꯑꯩꯈꯣꯏꯁꯦ ꯆꯍꯤ 3 ꯀꯥꯏꯅ ꯂꯩꯇꯅ ꯂꯩꯔꯦ ꯑꯩꯗꯤ ꯆꯍꯤ 3 ꯀꯥꯏꯅ ꯂꯩꯇꯅ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯖꯤꯝꯗꯤ ꯆꯍꯤ 4 ꯂꯩꯔꯝꯒꯅꯦꯕ ꯑꯗꯨꯒ ꯈꯥꯡꯕꯁꯦ ꯑꯩ ꯈꯔ ꯍꯩꯈ꯭ꯔꯦꯕ ꯁꯤꯂꯣꯡꯗꯒꯤ ꯂꯥꯛꯑꯒ ꯑꯩꯁꯨ ꯈꯥꯡꯕꯗꯣ ꯍꯩꯈ꯭ꯔꯦ ꯑꯗꯣ ꯂꯣꯏ ꯍꯥꯡꯉꯦ ꯖꯤꯝꯁꯦ ꯍꯥꯡꯉꯁꯨ ꯀꯥꯔꯦꯟ ꯂꯩꯇꯦ ꯊꯥ 3 ꯀꯥꯔꯦꯟ ꯂꯩꯇꯕꯤ ꯁꯥꯟꯅꯒꯦꯕ ꯀꯣ ꯍꯥꯟꯅ ꯁ꯭ꯋꯥꯏꯐꯥꯎꯇꯅꯤ ꯁꯤ ꯄꯤꯂꯔꯐꯥꯎꯇꯅꯤ ꯂꯩꯁꯦ ꯇꯧꯔꯒ ꯑꯗꯨꯒ ꯑꯩ ꯑꯗꯨꯝ ꯏꯟꯕꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯈꯠꯂꯛꯑꯦ ꯀꯔꯤ ꯌꯥꯝ ꯏꯟꯁꯤꯒꯦ ꯑꯗꯣ ꯁꯦ ꯖꯤꯝ ꯃꯆꯥꯁꯤꯒꯁꯨ ꯇꯧꯕ ꯌꯥꯏꯅ ꯑꯩꯅ ꯄ꯭ꯔꯨꯐ ꯇꯧꯔꯦ ꯍꯛꯆꯥꯡ ꯁꯦꯝꯕ ꯌꯥꯏ ꯃꯥꯟꯅꯔꯒꯗꯤ ꯃꯌꯥꯝ ꯑꯁꯤꯅꯤ ꯋꯥꯔꯤ ꯑꯗꯣ ꯇꯨꯡꯗ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯥꯛꯑꯗꯤ ꯀꯀꯥ ꯍꯣꯏꯗꯁꯨ ꯑꯩ ꯃꯇꯦꯡ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯗꯤ ꯍꯟꯗꯛ ꯌꯥꯝ ꯐꯖꯅ ꯋꯥꯒꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯦꯆꯤꯞꯃꯦꯟꯗꯣ ꯐꯪꯉꯕꯅꯤꯅ ꯃꯤ ꯑꯆꯨꯝꯕ ꯂꯥꯛꯑꯒꯗꯤ ꯃꯇꯦꯡꯗꯣ ꯈꯤꯇꯪ ꯃꯌꯥꯝꯁꯨ ꯇꯧꯅꯔꯒꯗꯤ ꯂꯥꯏꯒꯗꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨ ꯃꯣꯏꯁꯨ ꯃꯌꯥꯝ ꯊꯣꯛꯂꯛꯏ ꯑꯁꯤꯅꯤ ꯋꯥꯔꯤ ꯍꯥꯏꯕ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩ ꯏꯁꯥꯒꯤ ꯃꯤꯡꯅ ꯅꯥꯝꯔꯝ ꯖꯤꯇꯦꯟꯖꯤꯠ ꯀꯧꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯑꯄꯣꯛꯄꯅ ꯅꯥꯝꯔꯝ ꯆꯟꯗ꯭ꯔꯃꯣꯍꯟ ꯑꯗꯨꯒ ꯅꯥꯝꯔꯝ ꯃꯅꯤꯇꯣꯝꯕꯤ ꯀꯧꯖꯩ ꯑꯩ ꯆꯍꯤ 10 years ꯑꯩ ꯐꯥꯔꯦ ꯑꯩ ꯁꯤꯒꯤ ꯁ꯭ꯄꯣꯔꯠꯁꯤꯗ ꯑꯩ ꯌꯥꯎꯔꯛꯏꯁꯦ ꯑꯗꯨꯒ ꯑꯩ ꯑꯍꯥꯟꯕ ꯑꯩꯒꯤ ꯑꯦꯆꯤꯞꯃꯦꯟ ꯁꯤꯜꯆꯔꯗ ꯑꯩꯈꯣꯏꯒꯤ ꯇꯧꯊꯣꯛꯈꯤꯕ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯁꯇꯔ ꯕꯔꯥꯛ ꯚꯦꯂꯤꯁꯤꯗ ꯑꯩ ꯒꯣꯜ ꯂꯧꯖꯈꯤ ꯑꯗꯨꯒ 2000 ꯑꯩꯒꯤ ꯐꯥꯔꯁ ꯑꯦꯆꯤꯞꯃꯦꯟꯁꯦ 2022ꯗ ꯑꯗꯨꯒ 2000 ꯅꯦꯛꯁ ꯏꯌꯔ 2023ꯗꯁꯨ ꯑꯩ ꯃꯦꯟꯁ ꯀ꯭ꯂꯥꯁꯤꯛꯇꯁꯨ ꯑꯩ ꯂꯧꯖꯈꯤ ꯒꯣꯜ ꯂꯧꯖꯈꯤ ꯑꯗꯨꯒ ꯃꯦꯟꯁ ꯕꯣꯗꯤ ꯕꯤꯜꯗꯤꯡꯗꯁꯨ ꯑꯩ ꯒꯣꯜ ꯂꯧꯖꯈꯤ ꯑꯗꯨꯒ ꯑꯦꯒꯦꯟ 2024ꯁꯤꯗꯁꯨ ꯑꯩ ꯑꯩ ꯀꯣꯆꯁꯤꯒ ꯀꯜꯀꯇꯥꯗ ꯑꯩ ꯆꯠꯈꯤ ꯑꯗꯨꯏꯗꯨꯒꯁꯨ ꯑꯩ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯗꯁꯨ ꯑꯩ ꯇꯣꯞ 4 ꯑꯩ ꯂꯥꯛꯈꯤ ꯑꯗꯣ ꯌꯥꯝ ꯋꯥꯈꯤ ꯍꯣꯏ ꯑꯗꯨꯕꯨ ꯋꯥꯕꯒꯤ ꯃꯇꯤꯛ ꯍꯩ ꯑꯊꯨꯝꯕ ꯐꯪꯉꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯌꯥꯝ ꯆꯨꯝꯃꯤ ꯑꯗꯨꯒ ꯑꯩ ꯃꯤꯠꯅꯁꯨ ꯌꯥꯝ ꯎꯈꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯊꯪꯗꯁꯨ ꯅꯦꯛꯁ ꯁ꯭ꯇꯦꯞ ꯂꯨꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏꯒꯦꯔꯥ ꯑꯁꯤꯗꯁꯨ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯣꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯂꯩꯐꯝꯁꯤꯅ ꯐ꯭ꯂꯣꯔꯇꯣꯜ ꯅꯤꯌꯔ ꯅꯣꯔꯠ ꯏꯁ ꯑꯦꯀꯥꯗꯃꯤ ꯁꯤ ꯊꯦꯡꯛ ꯌꯨ ngasi Desember thagi tang 13 nomaijing nimit ki nuai jaiba nimit sida mayam na khangbiri handakta international natural body building Bangalore sanaki noinana Goa sanaki hai riba mafam anisida aigi chanipa Biki Singh magi under command mana kuasama oiraga Bangalore sarama tamda December tang kumathai kunithoi Pasama Manikumar man gol mai lobiki adi matungda wada tai kudre kunpa kunmapan November gi asida hariba angang sanaroi asina
माना गोल्ड अहम लौरकी लोइना चैंपियन ट्रॉफी महागना लौरकी असिना मरम ओइरगा ngasi कौब निमित सिदा आसाम रेजिमेंट एक्स सर्विसमैन मेटे एसोसिएशन कसार लखीपुर मनुंग दे लेबिरिबा एसोसिएशन असकी मेंबर खुदिबंगना हाइरिबे इचा अनि सिबो असुक फजर वेलकम तौबिबा फैसिलिटेट तौबिबा असिगी मरु ओइना सिन लांगबिरकबा आइगी वजा गामो राधाकांता साहब अमदि वजा रोहिणी कुमार साहब मखोय निबो एजे जिम की ओनरम ओइना हाइनाइदन थागतचरी अदुगा लोइना लाकपिरिबा इचा अनि सिबो इन्फ्लुएंस पिबिरिबा इचा अनि सिबो मोरल अप तौबिरिबा एसोसिएशन असिगी मियोय पुनमक पुसु आई इकुलोना खरमजरी लोइना आई हाइनगाय लेतना आईगी थमोइदा असुक यामना हराउजी नोइजी पेंजई आई थमोइदा आई हाइपम खंगदे थागतचरी पुरो तगरा रहो अखोई पुनमकसे अखोई सिविल अमनी हायरगा खनबिरगा ngasi तिल्लगा अखोई हाना हौगिबा पुनसिबु नमाने पार्ट अमा नान थमग्रगा पार्ट अमा ओनजलगा तौबिबा मयाम सेवा समाज सेवा तौरिसे आई मयाम प्रभु थागतचरी कायरबा मतमसिगा अखोई चिल्लबा मतमसिगा सिगे प्रेजेंट तौबिबसे अदुगा लोयना आई अखोई ओजाबिरबो आई थागतचरी माना ngasi अखोई मैतेगी कासार की अंडर सिगा को माना असिमा जिम माना इस्टाब्लिश तौजना मा अखोई मयाम की मैतेगी नी हायना पुथोकचना तौरमसे असिमा दई थागतचरी अदुगा मयामसु असिगुंबा कनागुंबा इचा इशु लेरगदी असिगा ट्राई तौबिउ मागी मचानिपा कोचर लेरी अफबा लंबीगी दमकता लेरिबिना मयामसिना सु कनागुंबगी लेजरगदी तसिगा एडमिशन तौबिउ अदुगा अतै आई थोदोको यामना हाइजररोय अदुगा आसाइगी मयाम पुनमंगना आंगांसिगी करिगुंबा मोइसिगी करिगुंबा आवाद अपा करि लाको मतमदसु अखोई मैतै अमा ओइबगी मैतै समाज अमा ओइबगी अखोई मतेंसु पिनबा अखोई तौनासी आई आसे हाइरोय